ꯇꯤꯜꯍꯧ ꯊꯥꯖꯟꯈ꯭ꯔꯦ ꯃꯌꯥꯝ ꯌꯦꯟ ꯊꯣꯡꯗꯣꯏꯅꯦ ꯍꯥꯎꯗꯣꯏꯖꯥꯠꯅꯦ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯪꯕꯤꯔꯛꯄꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯌꯦꯟ ꯈꯨꯊꯣꯡꯗꯣꯏꯅꯦ ꯃꯌꯥꯝ ꯁꯤ ꯊꯣꯡꯉꯛꯇꯣꯏꯁꯦ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡ ꯀꯩꯀꯥ ꯂꯣꯏꯅ ꯃꯨꯜꯂꯕ ꯃꯇꯝꯗ ꯃꯔꯨ ꯃꯔꯥꯡꯒ ꯍꯥꯞꯆꯤꯜꯂ ꯃꯇꯨꯡꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯎ ꯐꯗꯤꯒꯣꯝꯁꯤꯒ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯃꯆꯜꯁꯦ ꯈꯤꯇꯪ ꯆꯥꯏꯕꯤꯀꯣ ꯑꯗꯣ ꯁꯤꯁꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯐ ꯑꯣꯏꯔꯀꯥꯟꯗ ꯃꯨꯜꯂꯛꯄꯩꯗꯣ ꯑꯗꯩꯗ ꯀꯩ ꯇꯧꯗꯣꯏꯅꯦ ꯃꯆꯨ ꯀꯩꯀꯥ ꯂꯣꯏ ꯍꯥꯞꯆꯤꯟꯗꯣꯏꯅꯦꯕ ꯑꯗꯣ ꯃꯊꯪ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯣ ꯈꯤꯇꯪ ꯑꯩꯈꯣꯏ ꯃꯨꯜꯂꯛꯄ ꯇꯥꯏꯃꯤꯡꯗꯨꯗ ꯀꯔꯤ ꯇꯧꯔꯣꯏ ꯃꯆꯨ ꯀꯩꯀꯥ ꯂꯣꯏꯅ ꯍꯥꯞꯆꯤꯟꯖꯔꯦ ꯃꯣꯔꯣꯛꯁꯨ ꯍꯥꯞꯄꯦ ꯑꯗꯨꯒ ꯊꯨꯝꯁꯨ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯃꯍꯤ ꯑꯃꯨꯛ ꯍꯥꯞꯆꯜꯂꯒ ꯁꯨꯃꯥꯏꯅ ꯂꯣꯜꯂꯦ ꯑꯗꯨꯒ ꯉꯥꯛꯇꯪ ꯁꯧꯍꯜꯂꯒ ꯌꯦꯟꯁꯦ ꯍꯥꯞꯆꯜꯂꯗꯣꯏꯅꯦ ꯃꯈꯣꯡ ꯌꯥꯝ ꯌꯥꯎꯔꯛꯑꯦ ꯌꯨꯝꯗ ꯊꯣꯡꯕꯁꯤꯅꯀꯣ ꯏꯍꯥꯎꯗ ꯍꯥꯎꯋꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏꯅꯒ ꯑꯥꯗ ꯌꯦꯟ ꯊꯣꯡꯕꯒ ꯆꯥꯔꯤꯗꯣ ꯍꯥꯎꯔꯒꯁꯨ ꯃꯍꯥꯎꯗꯤ ꯑꯗꯨꯝ ꯋꯥꯠꯂꯦ ꯌꯨꯝꯗ ꯊꯣꯡꯉꯒ ꯆꯥꯕꯁꯤꯅ ꯍꯥꯎꯋꯦ ꯑꯩꯅ ꯈꯟꯕꯗ ꯃꯁꯦ ꯑꯥꯗ ꯐꯪꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯀꯨꯁꯦ ꯂꯣꯏꯅ ꯂꯧꯊꯣꯛꯑꯒ ꯌꯣꯜꯂꯦ ꯑꯗꯨꯒꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯁꯤꯗꯅ ꯑꯗꯨꯝ ꯃꯀꯨꯁꯦ ꯌꯥꯎꯔꯒ ꯑꯗꯨꯝ ꯆꯥꯅꯩꯗꯅ ꯃꯌꯥꯝ ꯌꯣꯜꯁꯨ ꯌꯣꯜꯂꯤꯗꯅ ꯑꯗꯨ ꯃꯌꯥꯝ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒꯦ ꯃꯌꯥꯝ ꯉꯥꯛ ꯉꯧꯔ ꯃꯇꯨꯡꯗ ꯑꯂꯨ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯣ ꯑꯣꯠꯈꯥꯏꯗꯣꯏꯅꯦꯁꯦ ꯀꯂꯔꯁꯤꯗꯤ ꯈꯔ ꯐꯖꯕ ꯋꯥꯠꯂꯦ ꯑꯗꯨꯅ ꯉꯥꯛ ꯂꯩꯔꯒ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯥꯏꯁꯜꯂꯁꯤꯔꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯥꯏꯁꯟꯖꯔꯒꯦ ꯐꯖꯅꯕꯒꯤꯗꯃꯛꯇ ꯋꯥꯠꯂꯤꯕꯁꯤ ꯃꯦꯟꯁꯤꯟꯖꯔꯛꯑꯒꯦ ꯗꯥꯏꯂꯣꯛꯁꯦ ꯌꯥꯕ꯭ꯔꯥ ꯃꯌꯥꯝ ꯑꯩꯗꯤ ꯁꯤꯗꯧꯔꯦꯗ ꯅꯣꯛꯄꯗ ꯃꯣꯔꯣꯛ ꯃꯆꯨ ꯈꯔ ꯆꯥꯏꯁꯟꯖꯔꯦ ꯑꯗꯨꯒ ꯃꯆꯨ ꯑꯃꯨꯛ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ ꯃꯆꯨ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯩꯗꯤ ꯐꯖꯔꯅꯤ ꯁꯤ ꯌꯧꯔꯗꯤ ꯃꯌꯥꯝ ꯎ ꯐꯗꯤꯒꯣꯝꯁꯦ ꯑꯩꯈꯣꯏꯗ ꯃꯔꯥꯡ ꯈꯔ ꯀꯥꯏꯖꯩ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯥꯞꯆꯤꯟꯖꯔꯦ ꯍꯧꯖꯤꯛ ꯑꯉꯧꯕ ꯂꯧꯊꯕꯒꯤ ꯇꯥꯏꯃꯤꯡ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯆꯥꯗꯕ ꯃꯤꯗꯤꯀꯣ ꯌꯥꯝ ꯍꯩꯅꯔꯝꯃꯣꯏꯗꯣꯏꯅꯤ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯃꯍꯤ ꯍꯥꯞꯆꯜꯂꯒꯦ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ ꯌꯥꯔꯅꯤ ꯁꯣꯝꯗꯅ ꯏꯆꯥꯅꯨꯄꯥꯒꯤ ꯈꯔ ꯇꯥꯎꯕꯤꯔꯤ ꯁꯤꯅ ꯑꯔꯣꯏꯕ ꯁꯤꯡꯒꯤ ꯎ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯟꯖꯔꯦ ꯈꯔꯗꯤ ꯁꯧꯍꯟꯈꯤꯅꯤ ꯉꯥꯛꯇꯪꯗꯤ ꯈꯔꯗꯤ ꯌꯥꯎꯔꯦ ꯇꯨꯅꯤꯡꯈꯣꯛ ꯌꯥꯎꯔꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯤꯠ ꯃꯁꯂꯥꯁꯦ ꯈꯔ ꯆꯥꯏꯁꯤꯟꯒꯦ ꯌꯥꯔꯅꯤ ꯑꯗꯨꯒ ꯑꯣꯠꯈꯥꯏꯔꯒ ꯉꯥꯏꯍꯥꯛ ꯊꯝꯃꯅꯤ ꯑꯗꯨ ꯂꯣꯏꯔꯅꯤ ꯑꯗꯨꯝ ꯑꯣꯔꯦ ꯃꯍꯤ ꯌꯥꯎꯗ꯭ꯔꯦ ꯌꯥꯔꯗ꯭ꯔꯥ ꯊꯥꯈ꯭ꯔꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯆꯥꯛ ꯊꯤꯅꯕ ꯑꯃꯨꯛ ꯇꯧꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕꯗꯤ ꯎꯠꯆꯔꯛꯑꯔꯣꯏꯒꯦ ꯃꯌꯥꯝ ꯊꯣꯡꯕ ꯊꯥꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯑꯗꯣ ꯌꯦꯟ ꯊꯣꯡꯕꯅꯦ ꯇꯣꯔꯣꯕꯣꯠ ꯆꯝꯐꯨꯠꯅꯦ ꯏꯔꯣꯟꯕ ꯃꯌꯥꯝ ꯂꯣꯟꯁꯤꯜꯂꯦ ꯆꯥꯛꯁꯨ ꯁꯤꯗ ꯂꯩꯔꯦ
ꯃꯌꯥꯝ ꯉꯁꯤꯁꯦ ꯏꯅꯝ ꯔꯣꯖꯤ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏꯗ ꯉꯁꯥꯏ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯂꯥꯛꯑꯝꯃꯦ ꯃꯆꯥꯅꯨꯄꯥꯒ ꯏꯅꯦꯒ ꯇꯧꯗꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯦ ꯑꯗ ꯎꯅꯗꯕ ꯀꯨꯏꯔꯦꯅ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯁꯦ ꯑꯩꯅ ꯐꯥꯔꯦ ꯅꯝꯗꯅ ꯆꯥꯃꯤꯟꯅꯗꯣꯏꯅꯦ ꯃꯣꯏꯁꯨ ꯌꯧꯔꯛꯑꯅꯤ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯆꯥꯕꯗꯤ ꯎꯠꯆꯔꯛꯑꯔꯣꯏꯒꯦ